Council na lauba class 12 examination ki physics subject ki question paper da soiba yaubadagi mahiroi khudingmakta mark mapan haplagani lauthokre. Krumjiri ISTV ki nungthil ki pau meeting tabiri basing taramlok cheri hoji pau sanong na bijari. Council na lauba class 12 examination ki physics subject ki question paper da soiba yaure haiba Council na yajabaga loina na aranba sing adugi damak mahiroi khudingmakta mark mapal haplagani lauthokre. Wafam asi ngarang ISTV News ka Council of Higher Secondary Education Manipur COSEM ki Secretary CH Biren ga akhana na unaba amada phongdorakibani. Mamang thagi tang kun tarukta thokhiba physics subject ki question lankiba sing aduna question number 13, 17, 18 amasung 21 ne. Makoi gi apunba mark mapan exam asibu saruk yaba science loba mahiroi khudingmakta piragani. Masigi matakta question number 28 amasung 30 gi oinadi mark manga piba question sing asida mahiroi sing aduna attempt tauramba adugi chang yenglaga mark pigani haina phongdorakhi. February tang kun taruk ta thokiba physics subject ki matang da kariyumbu wafam khara thamjari hairiba subject asibu thariba satra satri singda aikoina council ki makai degi ai as a secretary being a secretary ai sengdokchari madudi aikoi soidana satra sing physics loba satra sing jida kana gumba khoi ki satra satri singna question ji khoi ki attempt tawdraga su satra khuding makta hairiba khoi ki mark elot toriba sing asi khoi satra khuding makta khoi pinana bagi adugi khudong sa badu khoi thamjagani. Thasiki tang tara nithoi the theory lotion kiba class 12 exam asi question paper NCERT gi pattern the similar question mahusagi mawonga manadabadagi mahiroi singda chauna ninghan na bapokhan kiba shiga mari lainana hangkiba wahangi pakumda secretary CH Berena Manipur the chatariba question pattern asi national level the competitive exam thana bahotna bada mai pakpa ingam ngamdabagi fibam matam sangna lakiba sidagi kannanaba chahi asidagi NCERT gi pattern da question hongkibani hongkiba sisu kudakta hekta hongkiba natte chahi amagi mamangdagi plan tawduna lakhibani masigi damak Manipur gi Kachin Koya da leiba higher secondary school singi oja singi oiba workshop amasung discussion kaya pangthoke maduda oja lising ani gi mathakta saruk yakhe mahiroi amadi guardian singna fauriba wakolol adu training yaukhiba oja singna ningtina pau fogdokta badagi oigani haike koina council gi mai degi koi gi mamangi 3 days workshop they paper setting loina nang sa evaluation haina 3 days workshop ma pangthok sagi adugi horak paduda oja sing sida loina nang sa gi institute khuding makta question pattern koi gi designed degi blueprint adugi matang da chapchana koi hongagani haibigi adu thamjagrabani aduna sigi sidi already hana mamang da koina thamgrabani na thoidongna madugi question dudi lairoidra hina khanje Ningsing bayai council loba class 12 pe exam asigi question paper da soiba khara yaure madugi dama council na exam thariba mahiroi singda ahenba mark pigani haina tha asigi tang anida Controller of Examination PH Mantrina Ai Bacherol Oina Media da Fongdokpa Lekhrabani. Exam asibu thakiba mahiroi amadi guardian singna fongdorakpagi matung innadi hojik yamna competitive oina position launana batamnariba afaba mahiroi ayambadi private school singdani. Government training P hairiba adu government higher secondary school singi oja sing oigani. Mangjongna institution khudingmakta khangan kiba hairiba asisu chamam nabalai mangjong nana khanglam labadi NCERT gi pattern da mahiroi sing sem sarungani tumba chaba khangdana hona kiba private school gi afaba mahiroi sing khudong thiba nanghanba si yamna chumdabani tungda lakadaba mahiroi sing gi career sokningai oiba fibam ohendaba natte India amadi India gi mapalda tamge khanba mahiroi singdi paper ama soiki basna chauna akaiba pirakpa yai karigumba question pattern natraga system hongani hairabadi leibak miyam pak sanna khanghanbada kari akaiba leibage hangnarakle Sanjen Thong Wamagi officers colony nakal da lariba Kangla Pat Fishery Department na yokpa nga kaya maram khangdana siduna tawkhalakle hiramasida paudam ama
CC Higher Secondary School gi mayok na badal lairiba sanjin thonggi mamang thangba saruk Kangla Park Maril asida Fishery Department na yokpa nga kaya siduna tawkhalakle masi ising phattaba natraga kanagumbana hu thadarabra jingnaba leire ngasi ngarang ngasi nga si akhoi achowa keji mari manga ta manga sing adagi akupa nga macha sing ji chira ga tawkhalakpa masi ising phattaba nara natraga akhoi kanagumba singna phattaba hunung thadaba yawbra masi mari lainaba department singna amuktang check tawbiraga masi bo yengchanbinaba ai ISTB gi thongda mayangwi mafam dai haijire Imphal City gi masak pangal ohenbada chaungna mating su oiriba itihas ka sagonariba park asigi akoi badalairiba VIP quarter singdagi phattaba ising thadaba asi tawhandaba hauzik ising asi asuki matik motle isingi mathakta thawre kumba kupsinba ure masi lenga ki mari leinaba department singna yengsanba mathau tare hari VIP na chu kurak hangdana leiriba security na chu yamna kan ngak chendna leiriba jaga se ja akhoi drain gi phattaba ising machu marang masigi da taramba yabagi phibam chu lei masi chu yarga de mari leinaba department sing na yengchanbiraga ising asibu yamna luna nana thamnaba honaba pamjai akhoi leiriba akhoi khara chu machina adum ising asi akhoi sijina jeribani Video journalist Nawba Khwairakpam amadi Indraras Urikhunbam Lomi singna double income laknabagi pandamda scientific method of beekeeping numitare ni chathagadaba farmers training program ama CAU Imphal da hogdokre Tamenglong amadi None district ki oina pangthokpa training program hogdokpagi thoram aduda CSIR Imphal gi principal scientist Dr. Huidrom Virkumar college ki dean Professor Y Jakendra extension education ki director Professor Ratan Kumar Sahasu saruk yakhe Dr. K.H. Ibohalna khoyoktu na khohi puthokpana farmers singda income hengat halle khoyokpagi system asi yamna laiba pambai na yokpa yai khoidagi khohi puthokpada natana masidagi yamna tangna khohiyen kawwa makhal amasu puthoi mas international market ta kg amada lupa lising tara manga dagi kun fawba yoli haikhi Dr. Huidrom Virkumar na khoyokpagi thong asi lomi singda income hengat hanabagi atopa lambi amani Khohi hairiba pothok asi ngalingai matamdagi sijanaraklaba culture gasu yamna naknaba potsak amani hakchangi anaba kaya khohina fahali haiba mipum khudimakna khangnarabani masiboi khoina thauksharudabadagi masigi magun khangbidabani aikhoi miyoibagi hakchang fana thambada khohigi achauba thaudang lei masida natana khoi yokpana biodiversity kahendana thamnaba hotnabada yamna chauba thaudang lawe Khoi mut ki bahaibasi akhoi pumnamaki mangjabani masigidamak ministry na akhanaba program paikhatuna khoi yoknabagi khongthang lokhatpani haike Singsi tharana la sandobusi madugi agency maru agency kanana oigi hainakanda akoi agent khara lei pollination mechanism khara mana ising na tawi nungsit na tawi khara mana khoi na tawi akoi gi manipuri traditional healing da any traditional formulation khoi si yaurake adu masih koi matam khar gap le yam saw koi neglect to be koi gap le risk and diversity is very high we have the very richness of the species we have the high diversity of species so he thousands and thousands mazi taxi lemon le da adu mak it is a temporary assignment akoi da thamiba diversity is conserve to protect of the Manipur biodiversity hotspot and ladies maybe after 50 years 100 years the withdraw to be Hairiba biodiversity is conduct on the Ponamatanda, Honeybee, Bees, Hoisia, Mapau dam lambi sembi dabagi mayokta hayeng nungthil pung taruk tagi matam kaktana napet palidagi mafau dam fawbagi lambi thingjilagani haina mafau dam road chingtam action committee gi chairol man haire
Committees ki President W Ibomchana thoklakpa cherol amada haukiba March ki tang tara mari da napet palidagi mafau dam faubagi lambigi saruk ama oiriba lekoi chingdagi mafau dam faubada leriba khunja singya punba committee amadi lambi asida cheliba passenger amadi port puba gari ki association singa mifam ama pangthoktuna warep asi laukibani Maike Yadongi Miamna Matam Kayagi Mamangdagi Lambi Asibu Sembinaba, Makal Kayagi Kongjang Kaya Changsin Balakrabani, Haide. Paugi Lenga ki Mahiloi Sangda Mahi Tamba Chatpa Horuraga Mahiloi Sang Adu Sitha Kibadagi, Larik Tamba Tokraba Sangai Teldagi Mahiroi Kunmari, Smart Society na Mating Piduna Sangai Teldalaiba, Vocational Guide School da Mahi Taman Bahokre. Salai Holdings Private Limited ki sarokama oiriba Smart Society na paikhatpa yaifa thaurangi makhada khangatlaba mahiroi kunmari amuk hana mahei tamhanbagi tanja pibagi thauram ngasi sangai thelda leiba Vocational Guide School da pangthokhe tharamaduda school asigi principal and Sitaranjan headmistress L Bhanu Smart Society ki secretary Naringbam Dhanapati administrative officer ke Banina Chingbana sarukyake Tharangamari Lainana Dhanapati na Fongdokibada Lengaki School Mutkibana Maram Oiraga Lanai School da Macha Sing Larik Tamba Thaba Ngamdaba Imung Kaya Leire Haina Sangai Thelgi Khunja Sing na Khangalakpadagi Salai Holdings Private Limited ki chairman na Pauktak Piduna Akhana na Thizalaba Matungda Kahe na Khudong Chadraba Imungi Angang Kunmari Khangatpani Makoy na larik tambada changba senfam pumnamak Smart Society na puthokani makoy bumatik chaba mi amamam oinanaba oja amadi mama mapa oibasing na punna hotna minasi haike Ngasai akhoi chairman na akhoi tapi ki bagi matungina ngasai lairiba angang sing aduda akhoi education pina bagi damakta miyang gi seba amadi miyang gi welfare ki mamata tawdri eba thorom singi makhata na satharakpani Smart Society na akhoi na angang sing asigi mateng pange ma admission tawre haraga su parents sing na laitho pidaba parents sing gi side gi su angang sing asina akhoi gi magi education pidana si like tamba hoba sing da full akhoi gi angang sing asida support pidana angang sing asida akhoi parents sing aibasi akhoi gi parents sing si akhoi gi yamna maru oiba akhoi gi part amani parents sing na magi leibiriba angang sing asida guide tawbidana adugi leiriba anga akhoi na salai na tawjari basida mateng pangbina basu ai gi side gi phongdok jari Mahiroi singi mama mapa sing na fongdorakpada lekai iste leiba lenga ki school sing oja thabi raktabadagi larik tamjaningba mahiroi kaya lana school da larik tamba chatpa phangdaduna matam sangna awaba mayoknaduna lakpani Smart Society na angang kunmari khangatuna larik tamhanbibagi damakta hainingai leitana thagatninge atei lemhoriba larik tamba phangjadraba angang singi damakta su mityang changhaninge haike Aigi imung manungdagi mateng amata phangdraga sumaina aigi nupazu leigidre sahi phadri adugo sumaina khangawdana sumaina lakpaje isona tharakpani haina salaibu aina taramna okseri hai leitana thagatsari hai bu hai je hai ra roshan jarag isabu lai tamba phangaroi dra khamade wai mamang di school ji ipuroi balagidre thamari haire ai isani lay apik pangang sahi ani sure sina sahi mari haire phibam sadabadegi mayamna imai sabo mating pangbi bas thagat ningai leitana harawe mayamna su akhoi da pangi ba mating je degi he na pangbangam biyo daga imai sa sidagi ya phoi jagi ai jagi paugi marak thatna tema break ma Notice the Hanbo in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pi bada mangzil thariba Pathoi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang dukjare miyamna financial facilities sing lobi na bading sing jare Pathoi Housing Finance Company Limited and its subsidiary group of companies. The Great Wedding Sale by Mobile Furniture. Chicken 65, chicken lollipop dry, chicken masala, chicken lollipop masala. Maipa Foods, available at your nearby store.
Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Maipa Dance Studio and Fitness Gym. Medillion Ambulance Services Manipurna Miyamgidam Hodokchare 24/7 ambulance service Masida hospital amadagi hospital amada patient puba yumdagi hospital da pukhatpa yumda discharge tobagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tawbiyo amadi call tawbiyo Medillion Ambulance People Ambulance Goods and Services Tax GST da register tawbiraba taxpayer khudingmakna matam chana GSTR 3B monthly return file tawbiyu February thagi GSTR 3B return file tawbagi aroiba numiti lakliba March kitang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawbiyu Kanganjariba Department of Taxes Government of Manipur Prekimatun taram nokchuri hazima khata bapao. Kumpuraba Thaubal multi-purpose project na Thaubal Turelgi downstream da leba khunja lising kayagi hingbagi lambi foidat pire. Thaubal Turel matakta sariba Thaubal multi-purpose project na maram oiraga damasigi makhada leriba tumukhong itham moirang purel nungbrang lekhong na chingba khungang singi khunja singna hingbagi pambai laitabana awaba mayoknare. Turel asida lengoi pektuna hingnabagi lambi thizaramba khunjasing ing lising ani tara mangage January thadagi dam thingatkibana maram oiraga lengoi lakhidre ngarang malemgi turel kanba numit ki thauramga mari leinana dam na sokalaba khunjasingna tongan ba loop sing Mapithil Dam Downstream Affected Village Level Committee Mapithil Dam Downstream Affected Peoples Center for Research and Advocacy Manipur Irabat Foundation Manipur amade Youth Forum for Protection of Human Rights ka kutsamnaduna khunjasingna hingbagi lambi piu natrabadi dam asi thugayu haiba kholau laurakpa yai haina kholau kaya lauke hiramas da paudam ama oina turel amadi turel gi akoibada laiba turel gi ecosystem kanba haina malemda sahi khuding gi pangthok na ba thoram ase Manipur da su mafam kaya da palan thoram ase pangthoi अदुब ngasi एखोगी मणिपुर दा चेलिबा टूरियल सिंग असे करी फिबम दा लैरी हाइबसे एखोइना कुपना येंगसेनबगे मदि नैनबगी तांजा अदु यौरब्रा हाइबतु मियामना ngasi टूरियन खोंगबान सिदा थोलकलगा टूरियन गी खोंगजेल असे मनिंग तमना चलहनबियो टूरियल असिदा तांगगा हिंगंबा खुंजा कया दामसे की डाउन स्ट्रीम नाक येता तारिबा खुंगंग कया गी प्रजा लाख कया हेनबगी पुंसी असे हौजिक हिंगथत थतपगी फिबम दा लैरे मरी लेनबा डिपार्टमेंट सिंग अमदि लैंगाक असिना डाउनस्ट्रीम जगादा लैरिबा खुंगंग सिंग असेगी हिंगनबगी अतोपा पांबय म पिबिद्रगदि दाम असे थुगाइबगी खोंजंग भाव संगसेलगदि हाइना ngase नुंग्ब्रंग अमदि लोनबा प्रजा सिंगना तुरेन खोंगमान न थोलक्तुना खोंजंग चंगसनबगी मथका वारेप सिंग असे लौनखी खुलसिगी प्रजा सिंह खक्तना तब मपिथिल दाम की मखादा लेब प्रजा सिंह से असुकी मति अवाब मायोनरे वाबगी पनखै लोइरे अंगांग लाइक तमहनब ngमक्त्रे चाननब सिंग फौ लेरक्त्रे नोमगी लैंगोय सुरगा चाजरम मतै मनाउगी पुनसिदा लुपा लिसिंग मचावा दगी तादन फंगमबनी अदु हजि मपिथिल दाम सिना थिंकटखिबदगी लैंगोय सुबम लेरक्तब लैंगोय ताउधरक्तब न मरम मोरगा हजि नोमद लुपा सनी तानबदा वाबगी मसक ओइरे कॉलेज गुमबदा तंबा छात्रगैदि अयुक्ता लैंगोय सुरमगा बस चटपा ngakतनी अदुसु लाइक तंबा लोइना लेपे याइपुरम दगे थपानदगे अखोइना सुबजे सुबा यारो हाबजे थिंगी इसिंग नैरे इसिंग जाबा याद्रा हादना मोइना हाय अदुंगाय अखोइ अदुम सुदबदि यादबनिना हिंगदा यादबनिना अदुम सुई थवाल प्रोजेक्ट असि थिंगलगा अतोपा मफम मदा कानबा पीबसु नते इसिंगि थिंगलगा अदुम थंबई वानी अखोइगिना सखाउ थदपा
अखोई हिंगनबगी लाइन दो अथुबा मतम द सेंबिरो अदु नत्रगदी अखोई उपाय लेतमनिना अखोई हिंगदबदी यादमनिना सिरबसु चंगबसु थवाल प्रोजेक्ट थुगाइरगा हानगुम इसेल थादबा हाइबसिदा अखोई लमदमजी के प्रजा मियाम जे लेबनदन लेरे मपिथेलाम थवाल मल्टी पर्पस प्रोजेक्ट अखोई की हिंगबगी हा ISTV News की दमक पाउदम जरीबा सोंगथाम अबोइगा लोइनना रिना नोमाइथेम नुंगब्रंग तुरेन मपान मणिपुर बीजेपी ने लुचिंग लेंगा कसना मियाम की थबक तौरकपा चही अनि मपुंग फारकपगी थौरम ngasi खेत्रिगांव बीजेपी मंडल न सिन पांगथोखरे थौरम अदुदा बीजेपी की चीफ स्पोक्सपर्सन प्रोफेसर टिकैन जनरल सेक्रेटरी मीडिया एम निम्बस न चिंगबन सरुक याखे थौरंगा मरी लेनना बीजेपी न हौखिब चही अनि द तौखिब थबक की रिपोर्ट अमा फोंखे Sky Hospital Healing Little Hearts United Kingdom Amadi Manipur Heart Foundation Sinduna Haukiba March Tang Ahumdagi Chayol Amachupna Chatharakpa Angang Singi Lemna Heart Surgery Tobagi Campta Angang Mapal Mai Pakna Operation Chathakibagi Harauba Fungdok Pathoram Ngasi Rims Road Leiba Sky Hospital the Pangthokre Tharamaduda Sky Hospital gi Chairman Dr. L. Sham Kishore na Fungdokibada Chathakiba camp aduda Nagaland dagi lakpa tha ani khakki nupamacha ama yauna angang mapal mai pakna operation tawba ngamkhiba sida Sky Hospital gi staff singna harau nungai bagi thoram ngashi pangthokpani haike The week-long free children heart surgery camp started from the 3rd of March has concluded. Frequent pneumonia, frequent chest infection, failure to thrive, failure to gain weight, breathlessness, palpitation, sometimes collapse for no reason. So these are the time to look for this defect, and timely detection and appropriate treatment like this would help give them a new lease of life. So we are here today to join the happy parents and children for their new life after the successful operation during this free heart surgical, the children heart surgical. Hajore Badamariba Pau Amakanna Council na lower class 12 examination ki physics subject ki question paper da asoiba yaubadagi mahiroi khudimak ta mark mapan haplagani lauthokre Aji Pau bigin IS team ne pijaba Pau matanga shara listen jere bideng tabiri basing momo kana khurum jeri